Ubagi Damak Eikhoi anti-national terrorist ni Haibikhi Maheiroishing Central Board of Secondary Education gi OSM system da Asoiba Phongdokluba Phongdokluba Damak Eikhoi anti-national Pakistani terrorist George Soros ki agent singna haibani chingba mingthol pibi duna pukning wakhal sonta hanaba honaki haina Maheiroishing na opposition gi luchingba Rahul Gandhi ga unabada phongdokre Mahairoi na hai Cbsc class 12 board exam da OSM system da Asoiba leibagi answer sheet kaya da khudongcha da ba mayokna khibabu pendaba phongdoktuna Kholau Larubagi Damak Lenga ki media organization da thabak tauba makok thongbo official amadi BJP gi luchingba sing yauna miyoi kayana Eikhoi anti-national ni Haibikhi Cbsc gi Asoiba Phongdokluba amasung Modi lengakta ichamchamba wahang khara hangrubagi Damak anti-national ni hairabadi leibak asida Maheiroishing na haiki Rahul Gandhi na phongdokhibada Modi lengakta wahang hangruba Maheiroishing da lengaki maikei pakhum pibi bagi mahutta mathong maram khangdaba mingthon kaya Sinduna Maheiroishing bu ikaiba pinaba hotnabada nattana makhoigi Asoiba amadi aralba sing kupshinba honare leibak asigi Mahairoi khudingmak ta matik chaba education fanghanba tangai fade masi fangnabagi dama Eikhoi miyamna khusamnaduna hotnagani haiki Panba yabadi Cbsc gi joint secretary na OSM da Asoiba laiki haibasi yazaki bagaloina na Maheiroishing gi answer sheet Yansin kibadu atuba matamda sengdoktuna asengba result puthok lagani haina phongdorakhiba laikhrabani